ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯊꯥꯒꯠꯆꯈ꯭ꯔꯕ ꯏꯄꯨꯔꯣꯏꯕꯁꯨ ꯌꯨꯅ ꯄꯨꯕꯤꯈꯤꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯅꯦꯕꯀꯣ꯫ ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯁꯦ ꯑꯃꯨꯛ ꯊꯥꯕꯤꯔꯛꯄꯅꯤ, ꯁꯤꯁꯨ ꯍꯥꯞꯄꯤꯌꯣꯅ ꯑꯗꯨꯗꯤ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯕ ꯇꯨꯡꯁꯤꯗꯀꯣ ꯃꯆꯥꯁꯤꯡꯁꯤꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯌꯥꯝ ꯋꯥꯅ ꯍꯤꯡꯉꯛꯑꯦ꯫ ꯍꯤꯡꯉꯛꯄꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯒꯦꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯗꯨꯒ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯈꯦꯠꯅꯕꯗꯣ, ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯐꯠꯇꯔꯦ ꯍꯥꯏꯔꯤꯕꯀꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯈꯨꯗꯤꯡꯃꯛ ꯍꯣꯠꯅꯕꯤꯔꯝꯃꯒ ꯃꯥꯁꯤ ꯂꯩꯇꯕꯗ ꯏꯍꯥꯡ ꯍꯥꯡꯕꯗꯒꯤ ꯊꯕꯛꯁꯦ ꯑꯃ ꯇꯧꯔꯦ, ꯏꯍꯣꯗ ꯍꯣꯕꯤ, ꯑꯃ ꯇꯧꯔꯦ ꯏꯍꯣꯗ ꯍꯣꯕꯤ, ꯑꯗꯒꯤ ꯂꯧꯁꯤꯡꯁꯦ ꯎꯖꯔꯦꯀꯣ꯫ ꯂꯧꯁꯤꯡꯁꯦ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯎꯔꯒꯦ ꯈꯟꯅ ꯎꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯄꯨꯔꯣꯏꯕꯅ ꯂꯣꯏꯅ ꯂꯧꯁꯤꯡꯗꯣ ꯎꯗꯅ ꯈꯣꯠꯇꯅ ꯇꯧꯔꯝꯃꯒ ꯃꯆꯥꯁꯨ ꯃꯥꯁꯨ ꯃꯇꯨꯡ ꯏꯟꯅꯔꯒ ꯊꯕꯛ ꯁꯨꯕꯗꯣ ꯌꯥꯍꯧꯗꯕ ꯇꯧꯕꯒꯤꯗꯤ ꯃꯄꯨꯔꯣꯏꯕꯅ ꯂꯧꯕꯨꯛ ꯆꯠꯈ꯭ꯔꯦ, ꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯕ, ꯑꯗꯒꯤ ꯏꯃꯨꯡꯒꯤ ꯃꯆꯥꯁꯤꯡ ꯌꯦꯡꯁꯤꯟ ꯈꯣꯠꯆꯟꯕ ꯇꯧꯕ, ꯑꯗꯩ ꯃꯆꯥꯁꯤꯡꯁꯨ ꯃꯄꯥꯟ ꯍꯣꯠꯅꯔꯕꯅꯤꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯅꯥꯝꯇꯅ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯗꯕꯅꯤꯅꯀꯣ ꯃꯆꯥꯁꯤꯡꯁꯨ ꯊꯕꯛꯁꯦ ꯇꯧꯍꯧꯗꯕꯅꯤꯅꯀꯣ ꯂꯧ ꯂꯤꯡꯕ ꯃꯇꯝꯗꯁꯨ ꯐꯖꯅ ꯂꯤꯡꯉꯦ ꯈꯟꯖꯔꯒꯁꯨ ꯅꯥꯄꯤ ꯍꯤꯗꯥꯛ ꯆꯥꯏꯕ ꯃꯇꯝ, ꯑꯗꯒꯤ ꯍꯥꯔ ꯆꯥꯏꯕ ꯃꯇꯝꯁꯦ ꯆꯥꯡꯁꯦ ꯐꯖꯅ ꯈꯪꯗꯕ, ꯑꯗꯩ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯌꯦꯡꯒꯗꯕ ꯈꯣꯠꯀꯗꯕꯀꯣ ꯂꯧꯕꯨꯛꯀꯤ ꯊꯕꯛꯁꯦ ꯁꯤꯁꯦ ꯃꯌꯥꯝ ꯑꯃ ꯍꯣꯏꯀꯣ ꯃꯤꯅ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯛꯄ, ꯑꯗꯒꯤ ꯃꯤꯅ ꯇꯥꯛꯄꯤꯔꯛꯄ ꯑꯗꯨꯗ ꯇꯧꯔꯒ ꯂꯥꯛꯄꯁꯤꯗ ꯄꯨꯡꯍꯣ ꯍꯣꯕꯤꯅꯤꯀꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯒꯤ ꯀꯔꯤꯗꯒꯤ ꯃꯄꯨꯔꯣꯏꯕꯁꯦ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯅꯤꯡꯁꯤꯡꯖꯕꯁꯤ, ꯑꯗꯒꯤ ꯅꯨꯡꯁꯤꯖꯕꯗꯣ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯑꯩꯈꯣꯏꯒꯤ ꯅꯣꯡꯖꯨ ꯊꯥ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯃꯇꯝꯗꯒ ꯉꯥꯒ ꯂꯨ ꯃꯆꯥ ꯊꯨꯝꯃꯒ ꯉꯥ ꯃꯩꯇꯩ ꯉꯥꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯐꯥꯏꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯉꯥꯒꯁꯦ ꯃꯌꯥꯝ ꯐꯥꯅꯕ ꯃꯇꯝꯗ ꯃꯤꯒꯤꯗꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯁꯤꯡꯁꯤ나 ꯂꯧꯕꯨꯛꯇ ꯉꯇꯥꯡ ꯀꯨꯝꯗꯅ ꯑꯗꯒꯤ ꯂꯨ ꯊꯨꯝꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯉꯥꯒꯁꯦ ꯃꯌꯥꯝ ꯐꯥꯏꯌꯦꯕ꯫ ꯑꯗ ꯃꯣꯏꯒꯤꯗꯤ ꯉꯥꯒꯁꯦ ꯐꯥꯒꯠꯂꯛꯇꯦꯕꯀꯣ, ꯍꯩꯇ꯭ꯔꯕꯅꯤꯅ ꯂꯨꯗꯨ ꯊꯨꯝꯃꯨꯗ꯭ꯔꯕꯅꯤꯅ ꯐꯥꯗ꯭ꯔꯦ꯫ ꯑꯗꯩ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯤꯁꯨ ꯉꯥꯒ ꯆꯥꯅꯔꯀꯥꯟꯁꯤꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣꯀꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯉꯥꯁꯦ ꯆꯥꯖꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯩꯝꯇ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅꯀꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏꯗ ꯁꯨꯝ ꯇꯥꯁꯣꯟꯅꯅ ꯇꯥꯅ ꯊꯤꯟꯕꯒꯤ ꯇꯥꯏꯞꯇ ꯅꯨꯡꯉꯥꯏꯕꯝ ꯈꯪꯗꯅ ꯂꯦꯜꯂꯦ꯫ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯆꯥꯅꯨꯄꯥꯁꯦ ꯃꯥꯅ ꯘꯔꯤ ꯑꯆꯧꯕ ꯂꯩꯌꯣꯅ ꯉꯪꯕꯖꯥꯠꯅꯤꯗꯀꯣ꯫ ꯃꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤ ꯈꯔ ꯀꯣꯏꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦ, ꯅꯨꯄꯤ ꯀꯣꯏꯔꯛꯄꯒꯤ ꯌꯨꯝꯒꯤ ꯑꯋꯥ ꯑꯅꯥꯁꯦ ꯈꯖꯤꯛ ꯎꯕ ꯋꯥꯠꯄ, ꯈꯔ ꯈꯪꯕ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯑꯗ ꯃꯃꯥꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯍꯣꯠꯅꯕꯤꯔꯤꯗꯨꯗ ꯋꯥꯠꯇ꯭ꯔꯕꯣꯏꯗ ꯂꯩꯕꯣꯏꯗ ꯅꯤꯡꯕꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯂꯩꯌꯨ ꯅꯤꯡꯉꯥꯏ ꯇꯧꯔꯦ꯫ ꯑꯗꯩ ꯃꯥꯁꯦ ꯃꯟꯊꯥ ꯁꯥꯔꯦꯀꯣ, ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯃꯟꯊꯥ ꯁꯥꯔꯦ꯫ ꯑꯗꯩ ꯃꯟꯊꯥ ꯁꯥꯕꯗꯒꯤ ꯃꯣꯏꯒꯤ ꯐꯧꯈꯔ ꯂꯣꯛꯆꯕ ꯍꯥꯏꯇꯥꯔꯦ, ꯐꯧꯈꯔ ꯂꯣꯛꯆꯕꯅꯦ꯫ ꯑꯗꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯩꯒꯗꯕ ꯃꯇꯝꯗꯨꯗ ꯃꯀꯨꯕꯣꯛꯅ ꯁꯦꯜ ꯈꯔ ꯁꯤꯖꯤꯟꯅꯩ ꯍꯥꯏ, ꯁꯤꯁꯦ ꯅꯪ ꯈꯤꯇꯪ ꯆꯥꯎꯊꯣꯛꯅꯕ ꯇꯧꯑꯣꯅ ꯁꯦꯜ ꯈꯔ ꯄꯤꯕꯖꯥꯠ, ꯑꯗꯨꯒꯤ ꯁꯦꯜ ꯈꯔ ꯊꯝꯖꯕꯅꯦ ꯃꯥꯅ ꯈꯤꯇꯪ ꯇꯥꯁꯟ ꯈꯣꯝꯖꯤꯟꯗꯨꯅ ꯂꯩꯕ ꯁꯦꯜꯗꯨꯒ ꯇꯧꯔꯒ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯃꯨꯛ ꯂꯩꯔꯦꯀꯣ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯁꯤꯗ꯫ ꯒꯥꯔꯤ ꯑꯆꯧꯕꯁꯦ ꯂꯩꯔꯦ, ꯑꯗꯩ ꯒꯥꯔꯤ ꯑꯆꯧꯕꯁꯦ ꯂꯩꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛ ꯅꯨꯄꯤ ꯆꯦꯟꯁꯤꯜꯂꯛꯑꯦꯕ꯫ ꯅꯨꯄꯤ ꯆꯦꯟꯁꯤꯜꯂꯛꯄꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯃꯥ ꯑꯣꯏꯕꯤꯁꯦ ꯃꯥꯁꯦ ꯍꯦꯛꯇ ꯃꯥꯡꯒꯣꯟꯁꯤꯗ ꯑꯣꯟꯅ ꯊꯣꯏꯅ ꯄꯨꯔꯥ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯀꯞꯈꯤ ꯍꯥꯏꯌꯦ꯫ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ, ꯃꯥꯁꯦ ꯀꯞꯄꯦ, ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣꯅ꯫ ꯇꯁꯦꯡꯅ ꯃꯆꯥꯅ ꯄꯨꯔꯛꯏꯕ ꯃꯃꯧꯗꯣ ꯃꯗꯨ ꯅꯨꯡꯁꯤꯗꯕ ꯄꯥꯝꯗꯕ ꯀꯔꯤꯝꯇ ꯂꯩꯇꯦꯕ꯫ ꯁꯨꯝꯅꯇꯪꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯆꯥꯅꯤꯡꯉꯥꯏ ꯍꯨꯛꯅꯤꯡꯉꯥꯏꯐꯧ ꯅꯤꯡꯊꯤꯖꯅ ꯂꯩꯇꯕ ꯃꯇꯝꯗꯨꯗ ꯃꯥꯅ ꯅꯨꯄꯤ ꯄꯨꯁꯜꯂ ꯂꯥꯛꯄꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯆꯦꯜꯂꯛꯄ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯌꯨꯝ ꯁꯦꯝꯖꯤꯟꯕ ꯃꯌꯥꯝ ꯄꯩꯁꯥꯒꯤ ꯄꯩꯁꯥ ꯉꯥꯛꯇꯅꯤꯗꯅꯀꯣ꯫ ꯑꯗꯣ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯉꯛꯀꯗꯕ ꯂꯩꯕꯗ ꯀꯔꯥꯏꯗꯩꯅꯣ ꯁꯨꯡꯂꯩ ꯂꯩꯇꯅ ꯃꯥꯂꯪꯗ ꯄꯥꯏꯔꯒ ꯂꯩꯕ ꯇꯥꯏꯞꯇ ꯂꯩꯕ ꯄꯨꯟꯁꯤꯁꯤꯗ ꯃꯥꯅ ꯅꯨꯄꯤ ꯆꯦꯟꯁꯤꯜꯂꯛꯏꯁꯤꯕꯣꯅ ꯈꯜꯂ ꯃꯥꯁꯦ ꯀꯞꯄꯦ꯫ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯈꯜꯂꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯜꯂꯛꯏꯕ ꯃꯃꯧ ꯅꯨꯄꯤꯗꯣ ꯑꯗꯨꯗꯨꯅ ꯃꯥ ꯆꯦꯜꯂꯛꯄꯒꯤ ꯀꯞꯄꯤ ꯖꯥꯠꯂꯥꯅ ꯑꯩꯕꯨ ꯈꯟꯈꯤꯗ꯭ꯔꯥꯅ ꯑꯗꯨꯃꯛꯁꯨ ꯈꯜꯂꯦ꯫ ꯃꯤꯒꯤ ꯃꯆꯥꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ, ꯏꯆꯥꯅ ꯄꯥꯝꯖꯔꯒ ꯄꯨꯔꯛꯄꯅꯤ, ꯑꯗꯩꯗ ꯑꯩꯅ ꯑꯃꯨꯛ ꯀꯞꯁꯜꯂꯨꯔꯒꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏ ꯀꯞꯄꯔꯣꯏꯗꯤ ꯑꯃꯨꯛ ꯉꯝꯗꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯥꯁꯦ ꯄꯣꯊꯥꯔꯦꯀꯣ, ꯃꯌꯥꯝ ꯆꯪꯗꯅ ꯄꯣꯊꯥꯔꯣ ꯅꯪ ꯀꯞꯄ ꯍꯦꯟꯃꯜꯂꯤ ꯌꯥꯔꯔꯣꯏꯅ꯫ ꯑꯗꯩ ꯃꯥꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯅ ꯎꯏꯙꯔꯨꯔꯦ ꯍꯥꯏ꯫ ꯑꯗ ꯎꯏꯙꯔꯨꯔꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯃꯧ ꯅꯨꯄꯤꯁꯦꯀꯣ
ꯃꯆꯥꯅꯨꯄꯥꯅ ꯆꯦꯜꯂꯛꯏꯕ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯂꯥꯛꯑꯒ ꯂꯩꯔꯝꯃꯦ ꯍꯥꯏ ꯂꯥꯛꯑꯒ ꯂꯩꯔꯒ ꯃꯃꯥ ꯑꯣꯏꯕꯤꯅ ꯍꯣꯏ ꯀꯅꯥꯒꯨꯝꯕꯤ ꯀꯣ ꯀꯅꯥ ꯁꯨꯝ ꯏꯃꯨꯡ ꯑꯃꯗ ꯆꯦꯜꯂꯛꯄ ꯂꯩꯔꯒꯗꯤ ꯑꯦꯟꯁꯥꯡꯒꯁꯦ ꯑꯍꯥꯎꯕ ꯊꯣꯡꯗꯅ ꯄꯤꯖꯩꯀꯣ ꯍꯔꯥꯎ ꯍꯔꯥꯎ ꯉꯥ ꯆꯥꯛ ꯑꯗꯩ ꯌꯦꯟ ꯅꯨꯡ ꯊꯣꯡꯕ ꯈꯣꯠꯄ ꯂꯩ ꯑꯗꯩ ꯈꯔ ꯄꯥꯝꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯅꯦꯝꯄꯣꯛ ꯑꯣꯏꯒꯗꯧꯔꯤꯕ ꯈꯔ ꯄꯥꯝꯐꯥꯠꯇ꯭ꯔꯒꯅ ꯍꯦꯛꯇ ꯄꯛꯊꯣꯡꯗ ꯊꯣꯡꯖꯤꯟꯕ ꯈꯣꯠꯆꯟꯕꯁꯨ ꯂꯩ ꯍꯧꯖꯤꯛꯀꯤ ꯃꯃꯥꯁꯤꯗꯤꯀꯣ ꯃꯃꯥ ꯑꯣꯏꯕꯤꯁꯤꯗꯤ ꯃꯥꯗꯤ ꯑꯗꯨ ꯑꯗꯥꯒꯤ ꯑꯝꯇ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯃꯟꯊꯥ ꯃꯌꯥꯝꯗꯨꯗ ꯑꯗ ꯀꯣꯕꯤ ꯊꯣꯡꯉꯝꯃꯦ ꯍꯥꯏꯀꯣ ꯆꯥꯛꯁꯪꯗ ꯂꯩꯕ ꯑꯦꯟꯁꯥꯡꯗꯣ ꯑꯗꯨ ꯑꯣꯏꯔꯒ ꯊꯣꯡꯉꯒ ꯆꯥꯃꯤꯟꯅꯩꯅ ꯇꯧꯂꯦ ꯑꯗꯣ ꯆꯦꯜꯂꯦ ꯄꯨꯔꯛꯑꯕꯅꯤꯅ ꯍꯥꯏꯗꯣꯛꯄ ꯆꯠꯄꯗ ꯐꯤꯔꯣꯜꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯄꯩꯁꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯅ ꯈꯜꯂꯒꯀꯣ ꯃꯆꯥꯅꯨꯄꯥꯁꯦ ꯁꯤꯁꯤꯒꯤ ꯃꯆꯦꯁꯦ ꯃꯥꯗꯤ ꯃꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅ ꯃꯌꯨꯝ ꯄꯥꯟꯕꯁꯦ ꯃꯥꯅ ꯂꯣꯏ ꯂꯩꯔꯦ ꯍꯥꯏꯗꯤ ꯃꯃꯥꯁꯤꯅ ꯑꯣꯏꯔꯝꯒꯗꯕ ꯐꯤꯕꯝ ꯃꯃꯥꯁꯤꯅ ꯁꯦꯜ ꯂꯩꯔꯝꯃꯣꯏꯗꯕꯁꯤ ꯎꯕꯁꯤꯗ ꯃꯥꯅ ꯂꯣꯏꯅꯃꯛ ꯂꯩꯔꯒ ꯄꯣꯔꯛꯑꯦ ꯂꯩꯔꯒ ꯄꯣꯔꯒ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩ ꯑꯩꯈꯣꯏ ꯆꯦꯟꯕ ꯊꯤꯟꯕꯗ ꯍꯥꯞꯅꯕ ꯑꯆꯥꯄꯣꯠ ꯅꯨꯡꯕꯣꯠ ꯈꯔ ꯂꯩꯖꯔꯛꯄ ꯖꯥꯠꯅꯤꯗ ꯑꯗꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯧꯖꯤꯛꯀꯤ ꯃꯕꯣꯛꯁꯤꯅ ꯑꯃꯨꯛ ꯉꯥꯡꯉꯦ ꯉꯁꯥꯏ ꯃꯃꯥ ꯑꯣꯏꯕꯤꯗꯨꯅ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯑꯋꯥꯕꯗꯨ ꯎꯕꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯂꯩꯖꯔꯛꯄꯅꯦ ꯑꯗ ꯃꯕꯣꯛꯁꯤꯅ ꯉꯥꯡꯉꯤꯁꯤꯅ ꯅꯃꯥꯁꯤꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯗ ꯅꯪꯅ ꯀꯩꯗꯧꯕꯒꯤ ꯀꯔꯥꯏꯗꯒꯤ ꯁꯦꯟꯅ ꯂꯩꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯀꯥꯏꯅ ꯑꯃꯨꯛ ꯆꯩꯕꯤꯔꯕꯀꯣ ꯃꯁꯨ ꯅꯨꯄꯤꯁꯤꯗ ꯃꯃꯥꯅ ꯂꯩꯇꯕꯗꯨꯗꯤ ꯃꯆꯥꯅ ꯈꯪꯖꯕꯅꯤ ꯑꯗꯩ ꯃꯅꯦꯝ ꯑꯣꯏꯕꯤ ꯃꯥꯅꯁꯨ ꯈꯤꯇꯪ ꯄꯨꯊꯣꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯒꯤ ꯅꯆꯥꯅꯤ ꯅꯪꯅ ꯉꯝꯅꯕ ꯇꯧ ꯍꯥꯏꯔꯤꯕ꯭ꯔꯥ ꯀꯩꯅꯣꯀꯣ ꯅꯨꯃꯤꯠꯇꯨꯒꯤ ꯁꯥꯎꯅꯤꯡꯕ ꯀꯔꯤ ꯂꯩꯕꯅꯣ ꯅꯠꯇ꯭ꯔꯒ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯅꯤꯡꯉꯤꯔꯥ ꯑꯗꯨꯃꯗꯤ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯩ ꯃꯕꯨꯡꯅ ꯆꯩꯕꯁꯤꯗꯀꯣ ꯃꯁꯨ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯍꯥꯏꯀꯣ ꯃꯅꯥꯎ ꯅꯨꯄꯥꯁꯤꯅ ꯄꯩꯁꯥꯁꯦ ꯊꯥꯔꯛꯄꯅꯤ ꯃꯥꯅ ꯅꯨꯄꯤ ꯆꯦꯜꯂꯅꯤꯗꯣ ꯑꯗꯨꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯝꯃꯦꯗ ꯃꯥꯅ ꯄꯩꯁꯥꯗꯣ ꯉꯁꯥꯏ ꯑꯌꯨꯛ ꯑꯩꯉꯣꯟꯗ ꯖꯤꯄꯦꯗ ꯀꯥꯞꯄꯛꯑꯒ ꯑꯩꯅ ꯃꯥꯒꯤ ꯐꯤꯔꯣꯜꯁꯤꯡꯁꯦ ꯂꯩꯔꯛꯄꯅꯦꯅ ꯈꯨꯝꯃꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯊꯤꯟꯈ꯭ꯔꯦ ꯃꯧꯁꯦ ꯊꯤꯟꯈ꯭ꯔꯦ ꯑꯗ ꯃꯧꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯀꯣ ꯃꯆꯥꯅꯨꯄꯥꯅ ꯄꯨꯔꯛꯏꯕ ꯃꯧꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯕꯁꯤꯗꯀꯣ ꯃꯃꯥ ꯑꯣꯏꯕꯤꯁꯤꯅ ꯃꯥꯅ ꯈꯟꯈꯤ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯦ ꯅꯤꯡꯁꯤꯡꯉꯒꯀꯣ ꯃꯄꯨꯔꯣꯏꯕꯁꯤꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕꯀꯣ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯊꯟꯇꯅꯤ ꯑꯗꯨꯅ ꯏꯆꯥꯅ ꯄꯨꯔꯛꯄ ꯏꯃꯧꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯕꯤꯗꯤ ꯑꯣꯏꯍꯟꯅꯤꯡꯉꯤ ꯏꯆꯥꯅ ꯄꯨꯅꯤꯡꯕ ꯄꯨꯖꯔꯛꯁꯅꯨ ꯌꯥꯏ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕꯗ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯍꯦꯛ ꯄꯨꯔꯛꯑꯒꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯃꯧꯁꯤꯗꯤ ꯃꯁꯛ ꯈꯔ ꯍꯦꯛ ꯐꯖꯕꯅ ꯍꯦꯛ ꯐꯩ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯃꯥꯏ ꯑꯣꯏꯖꯩ ꯀꯥꯟꯅ ꯍꯥꯏꯕꯗꯣ ꯍꯥꯏꯖꯔꯝꯃꯦ ꯍꯥꯏꯕ ꯑꯗꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯦ ꯑꯃꯨꯛ ꯆꯦꯟꯊꯔꯛꯏ ꯃꯃꯥ ꯑꯣꯏꯕꯤꯁꯦ ꯃꯄꯨꯔꯣꯏꯕꯁꯤꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯣ ꯅꯤꯡꯁꯤꯡꯉꯒ ꯅꯪ ꯂꯩꯔꯝꯃꯒꯗꯤ ꯉꯁꯤ ꯅꯆꯥꯅꯨꯄꯥꯅ ꯄꯨꯔꯛꯏꯕ ꯅꯃꯧ ꯅꯨꯄꯤꯁꯦ ꯅꯪ ꯅꯃꯤꯠꯅ ꯎꯖꯔꯝꯒꯅꯤ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯄꯦꯟꯖꯔꯝꯒꯅꯤꯅꯀꯣ ꯃꯥꯁꯦ ꯁꯤꯗꯁꯨ ꯑꯃꯨꯛ ꯀꯞꯈꯤ ꯍꯥꯏ ꯎꯕꯗꯤ ꯐꯪꯈꯤꯗ꯭ꯔꯦꯀꯣ ꯃꯄꯥ ꯑꯣꯏꯕꯁꯤꯅ ꯁꯨꯗꯕ ꯌꯥꯗꯦ ꯅꯣꯝꯗꯕ ꯌꯥꯗꯦ ꯁꯤꯗꯒꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯁꯨꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯧꯖꯤꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯗꯣꯏꯁꯦ ꯃꯥꯗꯤ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯂꯩꯕꯖꯥꯠ ꯃꯥ ꯊꯕꯛ ꯑꯃ ꯌꯥꯎꯖꯕ ꯊꯕꯛꯇꯣ ꯌꯥꯎꯕꯗꯤ ꯃꯥꯅ ꯗꯥꯎ ꯌꯥꯕ ꯍꯥꯏꯔ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯔ ꯊꯕꯛꯇꯣ ꯈꯜꯂꯛꯄꯗꯒꯤ ꯊꯥ 6ꯁꯦ ꯇ꯭ꯔꯦꯅꯤꯡ ꯇꯧꯒꯗꯕꯀꯣ ꯋꯥꯔꯤꯁꯦ ꯁꯥꯟꯅꯖꯔꯦꯀꯣ ꯃꯣꯏ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯆꯍꯤ ꯁꯤꯡꯉꯩ ꯂꯩꯔꯒ ꯍꯣꯡꯕ ꯈꯣꯠꯄ ꯍꯥꯏꯅ ꯍꯥꯏꯅꯔꯒ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯒ ꯍꯣꯡꯕ ꯈꯣꯠꯄ ꯍꯥꯏꯅ ꯍꯥꯏꯅꯕꯖꯥꯠꯅꯤ ꯍꯥꯏꯅꯕꯁꯤꯗ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯗꯣꯔꯤꯁꯦꯀꯣ ꯑꯗ ꯁꯤꯁꯦ ꯃꯥꯁꯦ ꯑꯦꯌꯥꯔꯄꯣꯔꯠꯇ ꯆꯠꯀꯅꯤ ꯑꯗ ꯄꯨꯡꯁꯦ ꯆꯠꯇꯣꯏꯅꯤ ꯑꯦꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯑꯣ ꯊꯦꯡꯅꯁꯦꯅ ꯍꯥꯏꯕꯀꯣ ꯃꯆꯥꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦ ꯃꯃꯥꯁꯤꯗ ꯏꯃꯥ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯗꯣ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯆꯪꯈ꯭ꯔꯅꯤ ꯑꯗꯨꯅ ꯑꯦꯌꯥꯔꯄꯣꯔꯠꯇ ꯑꯝꯇ ꯆꯠꯂꯨꯁꯤ ꯈꯣꯠꯂꯨꯁꯤꯅ ꯍꯥꯏꯕꯁꯤꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯒ ꯃꯆꯥ ꯑꯣꯏꯕꯁꯤꯒ ꯃꯣꯏꯁꯦ ꯆꯠꯂꯦ ꯑꯗ ꯆꯠꯄꯁꯤꯗ ꯃꯣꯏꯁꯦ ꯂꯝꯁꯦ ꯈꯤꯇꯪ ꯊꯥꯞꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯌꯥꯔꯄꯣꯔꯠꯁꯤꯒ ꯃꯣꯏꯒꯤ ꯂꯝꯁꯦ ꯈꯔ ꯊꯥꯞꯅꯕꯅꯤꯅ ꯂꯝꯕꯤꯁꯦ ꯅꯨꯃꯤꯠꯁꯦ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯣꯏꯕꯀꯣ ꯌꯥꯝ ꯃꯇꯝ ꯆꯥꯅꯗꯤ ꯊꯣꯛꯆꯔꯛꯄ ꯑꯗ ꯄꯥꯈꯠꯂꯦꯀꯣ ꯑꯁ ꯄꯨꯡꯁꯦ ꯊꯦꯡꯅꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯖꯗꯕꯗꯣꯀꯣ ꯑꯗ ꯌꯥꯝ ꯋꯥꯅ ꯑꯦꯌꯥꯔꯄꯣꯔꯠ ꯇꯥꯅ ꯆꯠꯂꯀꯥꯟꯁꯤꯗ ꯃꯣꯏꯁꯦ ꯊꯦꯡꯅꯗ꯭ꯔꯦꯕ ꯇꯥꯏꯃꯤꯡꯁꯦ ꯌꯥꯗꯕꯀꯣ ꯇꯥꯏꯃꯤꯡꯗꯣ ꯌꯥꯗꯕꯗꯤ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯎꯅꯈꯤꯗ꯭ꯔꯦ ꯑꯗꯩꯗꯨꯗ ꯃꯆꯥꯅꯨꯄꯥꯁꯤꯅ ꯀꯥꯏꯈꯤꯕ ꯊꯃꯣꯏꯁꯦ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯥ ꯌꯦꯡꯕ ꯉꯝꯗꯦ ꯍꯥꯏꯌꯦꯕ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯁꯦ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯕ ꯋꯥꯊꯔꯕ ꯃꯇꯝꯗ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯉꯒ ꯍꯦꯟꯅ ꯁꯣꯟꯊꯕꯗꯣ ꯃꯃꯥ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛ ꯃꯆꯥꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯤꯗꯅ ꯑꯗꯩ ꯃꯥꯅ ꯍꯥꯏ ꯃꯃꯥ ꯑꯣꯏꯕꯤꯁꯤꯅꯀꯣ ꯃꯥ ꯀꯥ ꯍꯦꯟꯅ ꯈꯪꯕꯗꯤ ꯅꯠꯇꯦ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯃꯃꯜꯁꯦ ꯀꯌꯥ ꯑꯣꯏꯖꯥꯠꯅꯣ ꯍꯥꯏꯗꯤ ꯃꯆꯥꯅ ꯑꯗꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯑꯗꯩ ꯃꯥꯅꯁꯨ ꯂꯩꯖꯗ꯭ꯔꯒꯁꯨ ꯃꯃꯧ ꯅꯨꯄꯤꯁꯤꯒ ꯑꯃꯨꯛꯇꯪ ꯎꯅꯖꯔꯗꯤ ꯀꯥꯏꯅ ꯈꯜꯂ ꯃꯥꯅ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯃꯃꯜꯁꯦ ꯀꯌꯥꯅꯣ ꯅꯪ ꯆꯠꯀꯦꯔꯣ ꯃꯥꯏ ꯃꯅꯥꯛꯇ ꯍꯥꯏꯗꯤ ꯆꯠꯂꯨꯔꯒ ꯎꯅꯔꯨꯔꯒ ꯍꯜꯂꯛꯀꯦ ꯀꯥꯏꯅꯒ ꯈꯟꯖꯕꯗꯣꯀꯣ ꯃꯃꯥꯅ ꯃꯆꯥꯒꯤꯗꯃꯛꯇ ꯇꯧꯕ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯑꯗ ꯃꯥꯅ ꯍꯥꯏ ꯃꯆꯥꯁꯤꯗ ꯃꯆꯥꯅ ꯍꯥꯏ ꯑꯁ ꯏꯃꯥ ꯀꯣꯟꯅ ꯑꯗꯨꯝ ꯊꯦꯡꯅꯔꯒꯦꯗ ꯃꯥ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯒ
training manungdudi thokpa yadaba malebako ma training loraga adum unarage thengnarage haiga yamna thawai se aduke matik nungaitana halaki hai macha oibako macha napa na kaigiba thamoido uraga masu yam thina sathina di nungai gide hai segi thabak se dum suba chale ada ma se thabak suba amasum chatpasida ko khogi magi awa nungai da kitang hek mateng pangba haidi wari makta sanabu oiro pusi se wari da kan haim ekedoi wa doino kan smaina thangna oiba wahi khra pibiba misa amal lei hai misak se nupi sina di mana di khra hanlebo ko angang ni makha thaba manaw gumbani adagi mogi thabak inkhang hai tare ne khara yengsenbi hojiki nupa sina ko yengsale adagi awat apa se hangne ina kera khunba wata padaba macha amata natte ko hojik nupi sisu macha jingbu thakna bahona gatrade mamon pi sensala le luhongbagi sel nong tungchama ko samam changina suno magi hingna banina yamna punsi sida mapuroiba yaudana hingakpa punsi sida akogi mana manaw nupa makni khanjaba ama loinajare ade loinajaba sida awa anna ade mogi thabakki sengnarga thampham da leiba ko mosi nupi su nupa su thabak se punna tongina bajani ko pham thabak sumina bai tare da nupa sindi kogi mohori bai tare moina chana thakna ba henjang na pi ga se chengsak ka se ko hojiki nupi sina mana loina pi hai mana loina pi se free da pi badi natte ba sel toroga leibira u khotpir u haraga piba ngari wale thum wale thaw wale moro wale kan haraga adum se bibi ba ado hayeng poro hangsit poro ka hai ba sel dudi khodak ta pirak padi natte do ade hojiki nupi sina su mana su ngamna bhona bai tare ne awana do puminarabani na ko inaw nupa na hari se tawdaba yade khotaba yade na khalaga magi mai ngakpa oina masu sumaina yam phajana ningthijana yamna nungaina loinare phana kuina loinare ko adesidagi thawdoma thwe thawdogi kamai tawge da Biswakarma puja hai Biswakarma puja no Mr. Moise kanoma chana gataba ko koi sinmi singse chang ni khangde amani khangde chana se na hai bajane chana se na hai basida hojiki nupi se moidi yaudaba jani to ko yaudaba sa sida mogi thabak suba mi anawba nupi khra yaukpa jani nupi khra yaukpa je minaw ni moise aduga masak matawsu adum phaje yengbada nungaiba kogi kitang thaben khang suraga su pangsuda sujaba mi tama mai mi kitang keba khot pa yengba nungaiba mi oi bajani adaiduda chak chana dana khotana taw bajani ko numise moise kari no khra di chani anda chana gi bagi paw se taba anda chana ra kan sida sumaina hai bajani ko mi be chin chi tamba ngamde da sumaina paw thok bi bajani ngarang chak chanai ha moi kenogi Biswakarma puja gi moi chanai hai khonai hai hojiki nupi sida moi thabak suminaba atopa ngai yaudaba kangbu hai tai moina paw se tamak bajane ba chaminai hai thabak suba yaubu nupi ama khai sinupi se to mayamna ke ai ni smadi dum kitang di hek nupa na ha ka kitang hengo to nupi dugumba ni kan hape su haina ba ko adumang na nupi do tawira tawdira hai ba dum di chap chaba di khangdaba adu duni hai moga chamina khomina dan taidu batanam ga sadana khotana hai basida hojiki nupi sina maga hek mandi maupa makni na khallaga loina chariba nupa sida ko mana phone se tawraga hai bazani da ningang chanai hai bu noi moi punna chamina bro khot pro hai baza chamina de khomai o chamina dun yam phare ado moi do sumaina mina sumaina hai ainang moga punlu tadi matung naw punganu na haige tawbuni hai ba wasis maina khra hai basta uji manaw nupa hai tare ne manaw nupa sina saugala man e kainu nang ngangi do tumai ne ta ngang ba yabra khot yabra kanano hai be mi do kanano sineba da hojiki nupi sina man hai sina e nang na hai du yam la le nang na hai du onare nang na khali ba wakhal du onare aidi maga numi tu chaminaru nu mando kitang ko mina wakhalana logini nangi damukta phana ba haibani khotpani haibasta wase amana ngangbana ama adagi targa khalliduna amarom da chakhraba kainu khangde yam sawe hai ko hojigi manaw nu pa dongna loina ba pasna mana sauna ko ta nangonda hairakpa midu haira o hojimak nangonda kanana dumaina hairai kholai kain tor sauna mana phone se mu koitaw torom jani da
ꯑꯗ ꯍꯧꯖꯤꯛ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯈꯜꯂꯦꯕ ꯀꯔꯤꯅꯣ ꯃꯥꯅ ꯁꯨꯝ ꯁꯥꯎꯔꯤꯁꯤꯕ ꯑꯩꯅ ꯍꯥꯏ ꯋꯥꯁꯤꯗ ꯀꯔꯤ ꯀꯥꯏꯔꯒꯦ ꯑꯩꯅꯗꯤ ꯍꯦꯛ ꯑꯋꯥ ꯑꯅꯥ ꯄꯨꯃꯤꯟꯅꯔꯕꯅꯤ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯃ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯔꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯐꯅꯕ ꯍꯥꯏꯔꯒꯅ ꯈꯜꯂꯒ ꯐꯣꯟꯁꯦ ꯃꯊꯪ ꯇꯧꯔꯕꯖꯥꯠꯅꯤꯗ ꯍꯧꯖꯤꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥꯗꯧꯅ ꯂꯣꯏꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯈꯣꯠꯂꯤ ꯃꯥꯅ ꯁꯤ ꯀꯅꯥꯅ ꯍꯥꯏꯕꯅꯣ ꯈꯣꯠꯄꯅꯣ ꯀꯥꯏꯅ ꯇꯧꯔꯒ ꯋꯥꯁꯦ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯌꯧꯅ ꯆꯥꯎꯊꯣꯔꯛ ꯃꯌꯥꯝꯁꯤꯅ ꯃꯥꯅ ꯁꯨꯃꯥꯏꯅ ꯃꯤ ꯆꯨꯝꯅ ꯆꯥꯛ ꯆꯥꯕꯗꯣ ꯀꯩꯅꯣꯝꯃ ꯁꯨꯝ ꯆꯥꯅꯖꯕꯗꯨ ꯂꯥꯟꯅ ꯃꯥꯅ ꯄꯥꯎꯊꯣꯛꯑꯦ ꯈꯣꯠꯇꯣꯛꯑꯦ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯑꯗꯩ ꯐꯣꯟꯁꯦ ꯇꯧꯔꯒ ꯍꯪꯅꯔꯛꯄ ꯌꯥꯎ ꯑꯗꯩ ꯉꯥꯡꯅꯕ ꯌꯥꯎ ꯈꯣꯠꯄ ꯌꯥꯎ ꯇꯧꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯊꯋꯥꯏꯁꯦ ꯑꯔꯣꯏꯕꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯩꯅ ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯃꯤꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯕꯤꯒꯗꯒꯦ ꯉꯥꯡꯕꯤꯒꯗꯒꯦ ꯈꯟꯕꯒꯤ ꯋꯥꯍꯩ ꯈꯔꯈꯛ ꯍꯥꯏꯔꯨꯕꯒꯤꯗꯃꯛꯇ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯕ ꯑꯗꯨ ꯀꯨꯏꯅ ꯑꯋꯥ ꯑꯅꯥ ꯏꯆꯤꯟ ꯏꯅꯥꯎꯗꯧꯅ ꯇꯁꯦꯡꯅ ꯃꯆꯤꯟ ꯃꯅꯥꯎꯗꯧꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯂꯥꯛꯄꯗ ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯂꯥꯛꯄ ꯃꯤꯀꯣ ꯅꯨꯄꯤꯗꯨꯒꯤꯗꯃꯛꯇ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯂꯦꯞꯄꯤꯁꯦ ꯀꯔꯤꯒꯤꯅꯣ ꯀꯥꯏꯅ ꯊꯃꯣꯏꯁꯤꯗ ꯈꯟꯕ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯩ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯣ ꯁꯨꯝ ꯆꯥꯎꯊꯣꯛꯅꯔꯦ ꯑꯗꯒꯤ ꯃꯅꯥꯎꯅꯨꯄꯥ ꯊꯣꯛꯄ ꯃꯅꯥꯎꯄꯥꯗꯧꯅ ꯂꯣꯏꯅꯕ ꯅꯨꯄꯥꯁꯤꯅꯁꯨ ꯍꯥꯏꯔꯛꯑꯦ ꯅꯪꯅ ꯋꯥꯗꯣ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯗꯒꯤ ꯁꯟꯗꯣꯛꯄꯗꯒꯤ ꯍꯧꯖꯤꯛꯀꯣ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯛꯏꯕ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯁꯛ ꯈꯔ ꯃꯌꯥꯝꯅ ꯈꯤꯇꯪ ꯍꯥꯏꯐꯦꯠ ꯍꯥꯏꯅꯩ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯁꯤꯁꯤꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯗꯣ ꯐꯨꯕꯤꯔꯦ ꯄꯥꯎꯗꯣ ꯇꯥꯕꯗꯒꯤ ꯉꯥꯡꯕꯤꯔꯦ ꯅꯪ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯄ ꯃꯤꯗꯣ ꯍꯥꯏꯔꯛꯎ ꯈꯣꯠꯂꯎ ꯀꯥꯏꯅ ꯇꯧꯕꯁꯤꯗ ꯅꯨꯄꯤꯁꯤꯁꯨ ꯃꯥꯗꯣ ꯁꯥꯎꯒꯠꯂꯛꯑꯦꯕ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯈꯤꯕꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯥꯎꯔꯤꯗꯣ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯅꯪꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤ ꯈꯣꯠꯄꯅꯤꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯋꯥꯁꯦ ꯈꯔ ꯑꯗꯨꯝ ꯉꯥꯡꯅꯔꯦ ꯉꯥꯡꯅꯕꯗꯒꯤ ꯃꯌꯥꯝ ꯇꯥꯕꯗꯒꯤ ꯉꯁꯥꯏꯒꯤ ꯊꯕꯛ ꯑꯅꯧꯕ ꯁꯨꯕ ꯌꯥꯎꯔꯛꯄ ꯅꯨꯄꯤ ꯈꯔ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏꯁꯦ ꯅꯨꯃꯤꯠꯇꯨꯗ ꯆꯥꯅꯈꯤꯕꯁꯦ ꯅꯨꯄꯤꯁꯤꯡꯗꯨꯕꯨꯗꯤ ꯃꯣꯏ ꯇꯟ ꯆꯥꯅꯖꯕꯖꯥꯠꯅꯤ ꯅꯨꯄꯥꯁꯤꯡꯗꯨꯅ ꯃꯣꯏꯅ ꯆꯥꯛ ꯆꯥꯅꯩꯔ ꯀꯩꯅꯣ ꯇꯣꯉꯥꯟꯅ ꯆꯥꯅꯕ ꯖꯥꯠꯅꯤꯀꯣ ꯄꯨꯟꯅꯗꯤ ꯀꯩꯁꯨ ꯆꯥꯃꯤꯟꯅꯈꯤꯗꯕ ꯖꯥꯠꯅꯤ ꯑꯁꯦꯡꯕꯗꯣ ꯍꯧꯖꯤꯛ ꯅꯨꯄꯤꯗꯨꯅꯁꯨ ꯈꯪꯉꯨꯗꯕ ꯑꯗ ꯃꯉꯣꯟꯗ ꯂꯥꯟꯅ ꯎꯔꯒ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯇꯟ ꯆꯥꯅꯕꯅꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯅꯧꯕ ꯌꯥꯎꯔꯛꯄꯅꯦꯅ ꯑꯩꯈꯣꯏꯁꯦ ꯅꯣꯏꯅ ꯀꯜꯂꯛꯇꯅ ꯄꯥꯎꯊꯣꯛꯏ ꯂꯥꯟꯅ ꯕꯗꯅꯥꯝ ꯄꯤ ꯀꯥꯏꯅ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯇꯝꯗ ꯄꯔꯃꯥꯟ ꯄꯥꯟꯊꯩ ꯇꯧꯔꯒ ꯃꯉꯣꯟꯗ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯉꯛꯄꯁꯦ ꯃꯥꯁꯦ ꯇꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯅꯣꯛꯇꯅ ꯈꯦꯗꯅ ꯊꯕꯛꯃꯛꯇ ꯁꯨꯔꯁꯨ ꯄꯨꯟꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯁꯨꯃꯤꯟꯅꯈꯤꯕꯅ ꯑꯗꯨꯅ ꯐꯩꯗꯅ ꯑꯗꯨ ꯅꯠꯇꯅ ꯃꯌꯥꯝꯗꯒꯤ ꯇꯣꯈꯥꯏꯅ ꯇꯥꯍꯟꯕꯤꯕꯁꯤꯗꯤ ꯀꯅꯥꯝꯇ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯗꯅ ꯃꯥꯁꯦ ꯈꯥꯡꯉꯦ ꯑꯗ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯍꯧꯖꯤꯛ ꯅꯨꯄꯤꯁꯦ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯍꯥꯏꯕꯗꯤ ꯑꯋꯥ ꯑꯅꯥ ꯄꯨꯃꯤꯟꯅꯔꯨꯕ ꯃꯤꯁꯛꯇꯣ ꯑꯗꯨꯒ ꯃꯤꯑꯣꯏꯕꯁꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯗꯣ ꯅꯠꯇꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯄꯥꯟꯁꯤꯗ ꯀꯅꯥꯝꯇ ꯊꯥꯖꯕ ꯌꯥꯗꯦꯀꯣ ꯀꯅꯥꯝꯇꯗ ꯃꯇꯦꯡ ꯐꯅ ꯄꯥꯡꯅꯔꯒꯁꯨ ꯊꯃꯣꯏꯗꯒꯤ ꯑꯁꯦꯡꯕ ꯊꯣꯛꯂꯛꯄ ꯅꯨꯡꯁꯤꯕꯗꯤ ꯑꯣꯏꯗꯦꯀꯣ ꯀꯥꯏꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯃꯥꯁꯦ ꯀꯞꯄꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯦ ꯅꯤꯡꯁꯤꯡꯉꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥ ꯀꯞꯄꯦꯕꯀꯣ ꯅꯪ ꯂꯩꯔꯝꯃꯒꯗꯤ ꯉꯁꯤ ꯑꯩꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯠꯄꯤꯁꯦ ꯃꯤ ꯁꯨꯃꯥꯏꯅꯒ ꯉꯥꯡꯅꯔꯤꯁꯦ ꯑꯩꯉꯣꯟꯗꯒ ꯃꯤꯅ ꯊꯤꯅꯒ ꯆꯩꯔꯛꯏꯕ ꯑꯗꯒꯤ ꯃꯥꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕꯤꯔꯤꯁꯦ ꯃꯄꯨꯔꯣꯏꯕ ꯃꯥꯗꯣ ꯂꯩꯖꯔꯝꯃꯒꯗꯤ ꯅꯪꯅ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯅꯤ ꯅꯪꯅ ꯁꯝꯕꯜ ꯑꯣꯏꯅ ꯂꯩꯕꯤꯔꯝꯃꯒ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯝꯒꯅꯤꯀꯣ ꯃꯄꯨꯔꯣꯏꯕꯗꯨꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯅꯨꯄꯤꯁꯤꯗ ꯅꯣꯏ ꯉꯥꯡꯉꯤꯗꯣ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯇꯝꯅꯔꯛꯄꯗꯒꯤ ꯁꯨꯝ ꯇꯝꯕꯅꯤ ꯈꯣꯠꯄꯅꯤ ꯀꯔꯤ ꯑꯍꯦꯟꯕ ꯋꯥ ꯌꯥꯎꯔꯒꯦꯅꯀꯣ ꯃꯄꯨꯔꯣꯏꯕꯅ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯕꯗꯀꯣ ꯃꯥꯁꯦ ꯏꯖꯠ ꯂꯩꯅ ꯈꯤꯇꯪꯗꯤ ꯍꯤꯡꯖꯔꯝꯒꯗꯕꯅꯤ ꯑꯁꯥ ꯑꯃꯗꯤ ꯍꯤꯡꯖꯔꯝꯒꯗꯕꯅꯤꯀꯣ ꯀꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯀꯅꯥꯝꯇꯅ ꯃꯉꯣꯟꯗ ꯏꯃꯨꯡꯒꯤ ꯂꯩꯃꯤꯟꯅꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯅꯁꯨ ꯀꯩꯁꯨ ꯃꯉꯣꯟꯗ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯅꯦ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯑꯝꯇ ꯃꯉꯣꯟꯗ ꯎꯠꯇꯕꯗꯣ ꯁꯤꯃꯛꯅꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯃꯄꯨꯔꯣꯏꯕꯁꯦ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯗꯕ ꯅꯤꯡꯁꯤꯡꯕꯗ ꯍꯦꯟꯅ ꯍꯦꯜꯂꯛꯄꯗꯣ ꯐꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯤꯕꯀꯣ ꯃꯄꯨꯔꯣꯏꯕꯁꯤꯅ ꯈꯨꯗꯤꯡꯃꯛ ꯑꯣꯏꯀꯣ ꯅꯨꯄꯤ ꯑꯣꯏꯕꯒꯤꯗꯤ ꯀꯥꯏꯅ ꯈꯟꯖꯩ ꯈꯟꯈ꯭ꯔꯦ ꯁꯤꯗꯒꯤꯗꯤꯀꯣ ꯀꯅꯥꯝꯇꯗ ꯊꯥꯖꯕꯁꯨ ꯊꯝꯃꯔꯣꯏ ꯀꯅꯥꯝꯇꯗꯁꯨ ꯃꯇꯦꯡ ꯍꯥꯏꯗꯤ ꯑꯋꯥ ꯑꯅꯥꯒꯤ ꯃꯇꯦꯡꯁꯦ ꯃꯥꯅꯁꯨ ꯎꯁꯜꯂꯔꯣꯏ ꯄꯥꯡꯒꯜꯅ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯁꯦꯜꯅ ꯑꯣꯏꯒꯦꯔꯥ ꯁꯨꯃꯥꯏꯅ ꯈꯜꯂꯦ ꯍꯥꯏꯌꯦ ꯁꯤꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯋꯥꯔꯤ ꯊꯥꯕꯤꯔꯛꯏꯕꯀꯣ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯏꯟꯗꯣꯝꯆꯥ ꯍꯥꯏꯒꯗ꯭ꯔꯥ ꯃꯤꯡꯒꯧꯁꯦ ꯑꯩ ꯏꯟꯗꯣꯝꯆꯥꯅ ꯃꯤꯡꯒꯧꯖꯔꯒꯦ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗꯨꯗꯤ ꯀꯔꯤ ꯍꯥꯏꯅ ꯃꯤꯡꯒꯧꯈꯤꯕꯅꯣꯗꯣ ꯀꯥꯎꯈ꯭ꯔꯦꯕꯀꯣ ꯏꯟꯗꯣꯝꯆꯥꯁꯤꯒꯤ ꯊꯃꯣꯏꯒꯤ ꯋꯥꯐꯝ ꯍꯥꯏꯔꯒꯗꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯃꯄꯨꯔꯣꯏꯕ ꯂꯩꯔꯤꯒꯩ ꯅꯨꯄꯤꯒꯤꯗꯤꯀꯣ
ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯒꯤꯗꯤ ꯃꯄꯨꯔꯣꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯀꯣ ꯑꯗꯩ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡꯒ ꯄꯥꯡꯗꯕꯤꯗ ꯂꯩꯕꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯎꯏ ꯍꯥꯏꯕ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛꯁꯦ ꯋꯥꯅ ꯁꯨꯔꯒ ꯅꯨꯄꯤ ꯈꯔꯗꯤ ꯑꯗꯨꯝ ꯑꯋꯥꯕ ꯈꯪꯗꯕꯤꯗ ꯏꯃꯨꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯈꯔ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦꯗ ꯅꯨꯄꯥ ꯃꯣꯏꯅ ꯃꯔꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯄꯟꯖꯥꯎꯒ ꯍꯥꯏꯅꯩꯗꯅ ꯄꯟꯖꯥꯎꯁꯦ ꯃꯣꯏ ꯃꯥꯏ ꯁꯨꯖꯅꯤ ꯃꯣꯏ ꯃꯊꯧꯅꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅꯒ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯩꯊꯣꯛꯄꯁꯦ ꯂꯩꯊꯣꯛꯀꯅꯨ ꯍꯩꯖꯜꯂꯨ ꯈꯪꯖꯜꯂꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯊꯕꯛ ꯍꯥꯏꯕꯁꯦ ꯂꯣꯏꯅꯃꯛ ꯍꯩꯖꯜꯍꯧꯔꯒꯗꯤ ꯀꯥꯟꯅꯩ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯏꯟꯗꯣꯝꯆꯥꯁꯤꯁꯨ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩꯔꯤꯉꯩꯗꯀꯣ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯍꯥꯏꯇꯥꯔꯦꯅꯦ ꯄꯥꯡꯒꯜꯗ ꯁꯨꯕ ꯊꯕꯛ ꯍꯥꯏꯇꯥꯔꯦ ꯁꯤꯟꯃꯤ ꯑꯃ ꯑꯣꯏꯅ ꯑꯗꯨ ꯊꯕꯛꯇꯣ ꯍꯩꯍꯧꯗꯕꯅꯤꯅꯀꯣ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕ ꯃꯇꯝꯗꯀꯣ ꯊꯕꯛꯇꯣ ꯏꯍꯣꯏ ꯍꯥꯏꯗꯤ ꯍꯣꯠꯅꯔꯒꯁꯨ ꯃꯍꯩ ꯆꯥꯕ ꯉꯝꯗꯕꯗꯣ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯕꯅꯤ ꯃꯤꯑꯣꯏꯕꯁꯦ ꯋꯥꯔꯀꯥꯟꯗ ꯈꯪꯕꯅꯤ ꯋꯥꯗ꯭ꯔꯤꯉꯩꯗꯀꯣ ꯑꯋꯥꯕ ꯇꯥꯗ꯭ꯔꯤꯉꯩꯗꯕꯨꯗꯤ ꯀꯩꯁꯨ ꯈꯪꯉꯣꯏ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯁꯤꯡꯅ ꯁꯨꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯑꯁꯤꯗꯩꯁꯤꯗ ꯈꯪꯅꯕ ꯍꯩꯅꯕꯀꯣ ꯌꯦꯡꯁꯜꯂꯨ ꯊꯕꯛ ꯍꯩꯍꯧꯔꯒꯗꯤ ꯇꯨꯡ ꯇꯥꯕ ꯄꯨꯟꯁꯤꯗ ꯃꯤꯑꯣꯏꯕꯁꯤ ꯇꯝꯕ ꯉꯝꯗꯦꯗꯅꯀꯣ ꯅꯥꯏꯇꯣꯝ ꯍꯤꯡꯉꯒꯁꯨ ꯊꯕꯛꯇꯣ ꯍꯩꯍꯧꯔꯒꯗꯤ ꯋꯥꯁꯨ ꯋꯥꯗ꯭ꯔꯦ ꯑꯗꯒꯤ ꯃꯍꯩꯁꯨ ꯆꯥꯔꯦꯗꯅ ꯁꯤꯅꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯈꯔꯗꯣ ꯐꯣꯡꯗꯣꯛꯆꯔꯛꯄꯅꯤ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯕ ꯆꯤꯊꯕ ꯌꯥꯎꯔꯒꯁꯨ ꯋꯥꯔꯤ ꯊꯥꯕꯤꯔꯛꯏꯕ ꯏꯟꯗꯣꯝꯆꯥ ꯑꯃꯗꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ